Houkhiba numit kharani asida nong leptana chukhiba aduna maram oiraga Thanga Chinggi mapham kayada Ching Ningkhairaktuna leptri Thanga Chingkhong leiba yum ahum ngarang Ching Ningkhairaktuna Akai Atoi nang-hankhre Arambai Tenggol Unit 63 Thanga tengolloi singna Akai Atoi nanglaba yum sing adu shemjinbagi thabak chathaba Houkhre Press na fangba pawma ki matung ida ngarang khangaudana Ching Ningkhairakiba aduna Thanga inam lekai da leiba ningthauzam nanda salam mega amadi khairakpam giridon gi yum gi saruk ayamba nansin kiduna chaun amang atakya thokhibani Pawasi hek fangbaga ACC ki MLA Tongbram Ravindro masalakuna awapataram imung singadu yingsinbaga loinana khudaki oiba sel gi mateng supiramki loinana natural disasters da awapataraba yumdu singda lenga ki maikai gi angama mateng athubada fangana na bohona gani haina makna fongdoklam ki hari Nakalamaromda Arambai Tenggol Unit 63 Thanga tengolloi singna su Akai Atoi nanglaba imung singna chatuna yum shemjinbagi thabak kana chathari haina pawasina makhatari Houkhiba tabokse tang di ikin pung makhang ta da mukin dare ade tang pun ma thobi da na muksi bi ji unga ne tin de ise si je mu kin dare yun ko ta khayan so ya awang thang bise ade ne tin di saruk su ade tin yang nangkhre ade chata na Arambai sinau karo sa sun karo kan na sudi kana ho na jang si mu ai harau de le ti ni ju kuchin sang ni ju tau tau kudi ko ni ju ati harau kanu ngai bo ko